ꯃꯌꯥꯝꯕ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯗꯦꯔꯦꯛ ꯑꯣꯏꯅ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯁꯗꯥꯅꯧꯗ ꯁꯟꯗꯣꯛꯂꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯃꯨꯠꯅꯥꯏꯗꯅ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯅꯕꯅꯤ꯫ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯏꯆꯥ ꯄꯣꯛꯂꯤꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯃꯤ ꯑꯣꯏꯅꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂ ꯃꯇꯝꯗ ꯏꯆꯥ ꯑꯁꯤꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯆꯩꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯆꯥꯅ ꯋꯥꯔꯛꯂ ꯃꯇꯝꯗ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯂꯩꯔꯛꯂꯣꯏ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯁꯨ ꯃꯆꯥ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯜꯂꯛꯂꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯒ ꯃꯆꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯦꯠꯄ ꯃꯔꯤꯅꯤ꯫ ꯃꯁꯤꯕꯨ ꯊꯥꯗꯠꯄ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ꯫ ꯃꯇꯝ ꯑꯃꯗ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯖꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯌꯨꯍꯦꯟꯕ ꯃꯃꯥꯒꯤꯗꯃꯛ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯏꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯋꯥꯔꯕꯁꯨ ꯃꯍꯥꯛ ꯃꯥꯒꯤ ꯃꯃꯥ ꯑꯁꯤꯗꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯟꯅ ꯅꯣꯡꯃꯇ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯕꯨ ꯅꯤꯡꯖꯕ ꯃꯇꯧꯗ ꯂꯩꯃꯍꯜ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯄꯦꯟꯖꯩ꯫ ꯃꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯩ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯨꯍꯦꯟꯕ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯥ ꯌꯣꯜꯂꯤꯕ ꯄꯔꯦꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯔꯝꯕ ꯂꯩꯁꯤꯒꯦ ꯈꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥ ꯌꯣꯟꯕꯤ ꯑꯃꯅ "ꯏꯕꯨꯡꯉꯣ, ꯉꯥ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯍꯣꯏꯅꯦ, ꯂꯥꯎꯅꯦ ꯂꯥꯎꯅꯦ, ꯏꯅꯦꯒꯤꯁꯤꯗ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯍꯧꯖꯤꯛꯇꯅꯦ ꯄꯥꯠꯇꯒꯤ ꯐꯥꯔꯒ ꯄꯨꯔꯛꯇ ꯉꯥꯏꯔꯤꯕꯅꯤ, ꯂꯣꯏꯅ ꯍꯤꯡꯂꯤꯕꯅꯤ." ꯌꯨꯍꯦꯟꯕ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯂꯩꯔꯤꯕ ꯉꯥꯁꯤꯡꯗꯨ ꯌꯦꯡꯉꯤ꯫ ꯂꯩꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨꯗꯤ ꯑꯆꯧ ꯑꯆꯧꯕ ꯉꯥꯛꯇꯅꯤ, ꯁꯦꯜ ꯌꯥꯝꯅ ꯇꯥꯡꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯥꯎꯔꯤꯕ ꯁꯦꯜ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯀꯣꯟꯅꯔꯣꯏ ꯈꯜꯂꯗꯨꯅ ꯉꯁꯥꯡ ꯌꯥꯎꯔꯤꯕꯗꯨ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯦ ꯈꯟꯅ "ꯏꯅꯦ, ꯉꯁꯥꯡꯁꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯦ." "ꯍꯣꯏ ꯍꯣꯏ." ꯌꯨꯍꯦꯟꯕ ꯑꯇꯥꯕ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯃꯥ ꯂꯩꯃꯍꯜ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯍꯦꯟꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯎꯔꯣꯟ ꯁꯨꯝꯆꯤꯠ ꯑꯗꯨ ꯂꯧꯗꯨꯅ "ꯏꯃꯥ, ꯀꯩꯒꯤꯅꯣ ꯊꯕꯛ ꯇꯧꯔ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯔꯒ." "ꯏꯆꯥꯅ ꯋꯥꯅ ꯍꯜꯂꯛꯂꯒ ꯊꯕꯛ ꯑꯃꯨꯛ ꯇꯧꯕꯗꯣ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯧꯕꯅꯤ." "ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯅꯦ, ꯂꯥꯛꯑꯣꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯝꯃꯤꯟꯅꯩ꯫ ꯌꯨꯍꯦꯟꯕ ꯃꯥꯅ ꯂꯩꯔꯛꯄ ꯉꯥꯗꯨ ꯃꯃꯥꯗ ꯄꯤ꯫ "ꯏꯃꯥ, ꯉꯁꯥꯡ ꯈꯔ ꯂꯩꯔꯛꯄꯅꯤ, ꯍꯣꯔꯦꯟꯗꯤ ꯃꯁꯤ ꯊꯣꯡꯂꯁꯤ." "ꯍꯣꯏ ꯍꯣꯏ, ꯏꯃꯥꯅꯅꯦ ꯍꯥꯎꯅ ꯍꯦꯛ ꯊꯣꯡꯕꯤꯔꯒ ꯂꯣꯏꯔꯦ." "ꯑꯗꯣ ꯏꯃꯥ, ꯉꯁꯤꯒꯤꯗꯤ ꯁꯤꯁꯦ ꯉꯁꯤ ꯐꯪꯉꯛꯄ ꯁꯦꯟꯗꯨꯅꯤ." ꯌꯨꯍꯦꯟꯕ ꯌꯥꯝꯕ ꯌꯥꯝꯗꯕ ꯅꯣꯡꯃꯒꯤ ꯐꯪꯂꯛꯄ ꯈꯔ ꯑꯗꯨ ꯃꯃꯥꯗ ꯑꯗꯨꯃꯛ ꯄꯤꯁꯤꯜꯂꯤ꯫ ꯂꯩꯃꯍꯜ ꯅꯨꯡꯁꯤꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯏꯆꯥꯗ ꯑꯗꯨꯝ ꯊꯝꯖꯤꯟꯖꯧꯅꯦ꯫ ꯏꯃꯥꯗ ꯄꯤꯁꯤꯟꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥꯗ ꯊꯝꯂꯕꯁꯨ ꯆꯞ ꯃꯥꯟꯅꯩꯅꯦ." "ꯌꯥꯗꯦ ꯏꯃꯥ, ꯅꯆꯥꯅ ꯐꯪꯂꯛꯄ ꯈꯨꯗꯤꯡ ꯌꯥꯝꯕ ꯌꯥꯝꯗꯕ ꯏꯃꯥꯗ ꯑꯗꯨꯃꯛ ꯊꯝꯖꯤꯟꯕꯤꯌꯣ." ꯂꯩꯃꯍꯜ ꯃꯆꯥꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯗꯨꯅ ꯐꯤꯖꯤꯜ ꯀꯤꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯆꯥ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ." "ꯋꯥꯗꯦꯗ ꯏꯃꯥ, ꯏꯔꯨ ꯍꯥꯟꯅ ꯂꯨꯊꯣꯛꯈꯤꯒꯦ, ꯏꯁꯥꯁꯦ ꯂꯣꯏꯅ ꯅꯞꯄꯤ." "ꯏꯃꯥꯁꯨ ꯗꯨꯛ ꯃꯩꯔꯥ ꯀꯠꯂꯒꯅꯦ ꯏꯆꯥꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯛꯂꯒꯦ." ꯃꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯇꯧꯖꯩ꯫ ꯃꯄꯥꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯃꯆꯥꯁꯤꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ, ꯃꯤꯅ ꯀꯔꯤ ꯋꯥ ꯃꯊꯛ ꯊꯪꯈꯤꯅꯤ ꯈꯟꯅ ꯁꯦꯟꯅꯖꯩ꯫ ꯂꯩꯃꯍꯜꯒꯤ ꯅꯨꯄꯥ ꯑꯉꯥꯠ ꯂꯥꯏꯕꯛ ꯊꯤꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯂꯣꯛꯇ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯆꯥꯅꯨꯄꯥꯁꯤ ꯄꯤꯛꯂꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯩꯃꯍꯜ ꯃꯁꯥ ꯈꯔ ꯁꯣꯟꯖꯕꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯈꯛꯇꯅꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯆꯥꯎꯔꯛꯄꯗꯒꯤ ꯄꯣꯊꯥꯖꯕ ꯐꯪꯕ꯫ ꯂꯩꯃꯍꯜꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯔꯒꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯃꯃꯥꯕꯨ ꯂꯨꯅ ꯈꯟꯖꯕ ꯑꯁꯤꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯏꯆꯥꯁꯨ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯤ, ꯑꯗꯨꯅ ꯌꯨꯝ ꯀꯩ ꯄꯥꯟꯅꯕ ꯇꯧꯁꯤꯅꯦ." "ꯏꯃꯥ, ꯅꯆꯥ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯂꯩꯇꯦꯗ." "ꯍꯩꯃꯥ, ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯏꯁꯥꯁꯦ ꯀꯜꯂꯤꯉꯩ ꯅꯪꯒꯤ ꯃꯊꯧ ꯃꯉꯝ ꯑꯁꯦ ꯄꯥꯡꯊꯣꯛꯄꯤꯒꯦ ꯈꯜꯂꯤ꯫
Isagi khangna sanabaga leibra leiradi imada koidanane sengna dum hayo. As ko ima sidiba naja adugu wakhalgam ta khanba leite ko. Onthokpanida aigi isa nupa sidia. Haujikpu adugi wakhal leite haidana luhongdaba yaribro. Hoise adugi wado ma kona khanaraseba. Kona khanaba yadi ko matam saringai hongaugadabani. Adubu wema natibu isagi khangnaba leite hairagadi imanane ikut chabi imau ma thirage. Ash ko ima sidiba. Ikaibanane kariem kanaroi isagi pambado imada sengna hayo. Oho imana fani haibado adum tawbiro. Aigidi sima pame haibaga kem leijade. Ase haiduna yuhenba makut hamduna satkre leimahal momonokna. Thida angauba side. Mathangi numitani leimahal maga piklingaidagi tinnajarakpa mata thabaga punna wari sanarami thabana. Ita ireda itaga ikhoinina unakidabase. Kuire nusi ko ita haukiba matam bayamdo. Ado ngasi itana ita thasada lakpabu kari lege chumna sum lakparo. Itaga su unage aduga wa amasu haudoke khana lakpani. Kari wano ita atai karimta nate itagi isa nupi ma leibado. Ayingbiro harisibu ita. Mani aduda aina imau oizerage khana haiba laini. Thabang hakti wakhaladu khandun lei. Leimahal nang lei. Ita aina haribo wafamsi yaningdabro. Adugi nate deita aduda isa nupi ase hayeng yum palaba matungda mana tawgadabado adugi khanbada ise mathayam saine. Ita imauda kaisu kanna ahenba wagadaba thabak suhalloi. Ita adugi wana digi aigi isa nupi se thabak inkhang tawbada isu tadabani thabak ama tawbada simadi soide haibado yaudabani. Ama natraga ama adum hekta soibani. Aduna yum palaba matamdadi yarak loido. Aduna ise wadaba ngamde ta. Haima adugibu wa oine hektawi. Aidi yamna lubaga malure. Adugidine karisu khalunu. Aina tapna tapna semdokpiraga loire. Thaba yaroi haibasu ngamde. Sanazabi matani. Piklingaidagi pukham amatada saksaminarakibani. Aduna ayengbi amadi yuhenbasu imung manung masen yanaraduna numina phaba yengduna luhonglami. Matam khara ama saujingkre ayengbi mawama oirabasu thabak amata mapung phana mana tawramde. Leimahal da hena thabak hapsin mo oina thokleri adubu leimahal nongmata ware haide. Ngasisu ayengbi numina luton yoroba kana sida hagolaktuna mangola-duda tingli yangli duna thorei. Mane madi chak phawba thongba loiraduna sumang masimada santhi saisa thun leiribani. Mamang nupigi mataw aduda leimahal yengba tamak yengi karimta de hairude. Ayingbidi manem laribadu thausabiba nate hakamgabu wawa sansilai. Ayingbina manemda ma ikoi sak loikrabo. Loikrabani irumai thajaraganya chakadu sathokluro. Ayingbi khara saurap tawna as iru lujabaga ngamkhiroidaima. Haima iru du ludana karamaina saksage hairibano. Kashu kaide kainoima. Hai tahoidaba thabaktinya tawgano. Ima narise nangyan taw. As imasu aige khongthang kuding hi yengsin boina tawe. Mamongna sauna sangkribadu leimahal yengjahoduna tapna swanjahawi. Unthokpanida aigi mokse. Karamna haraga wakhal tarakani. Isa nupaduna nonganbadagi thabak chatpana mana tawribase karisu khangjaba nate. Kuisalakjingai ibungoda hairaga amukta semdokhanke natrabadi mina soidana wa mathak thangnakrani. Ayengbi luhonglakwa tha manida ngairibani adubu mahak laikai koiba potpham phamamigi manakta sattuna asat awong yengduna miwa ngangnaba kaya tawrami. Mahaki mong mataw adu leimahal pamdrabasu magi wa lawdabana karimta haijaba ngamlamde. Nungthil midang wairam oisilakpa matangni potpham phambi tharo sangbigi manakta phamduna matam lele ayengbi madi. Tharo sangbina ayengbiya nangbu yuhenbanaga luna tawbro. Tawine yuhenbado yamna phabani honaba yamna kanjabani nuksina leiminaw ko. Hoine ado ayengbiya
Nangi na name adudi kamdawi. Mabu nangonda luna tawbro. Nangi matenga pangdro. Karabudi pangi ne. Ado ine wam ta hagidana. Insin mo ina thokadro aigi wasibo. Ine kay wano koithok trabasu dongdong hekta haibiyo. Tharo sangbina aday nate ine na haininglidi. Nangi na name ado masanu pana luna tawbagi yam kisinabani. Aduna tabak pumbanya nangonda namsilamgani. Aduna ne nang na haina singda chatlo. Tabak khudi napureba gi mamangdadi nang na tawba saw. Aduga tawba ne nane madra loina tawhallo. Chumini ni ini na hari duso. Aisu tabak ayambadi inim da loina tawhali poni. Ho adu boba. Nang na khangdawdi napureba do hana ne nangi khubam nungda thamnabu hotno. Ayingbi masagi hana mukjel pikpa miga oibaga mina sumna insilakpa sida maduna phabani khalami. Tharo sangbi si mi khudingda kakak insinba migi mung thugaiba misakni. Amadana ama tawduna warim ngangba mini. Ayingbi hanadi thabak suningdaba masing khra kanba hauna lusa khangdabadu madu khaktani. Mahak manebu phatabadi nongbuda khaludi adubu ngasi tharo sangmi man hairakliba wafam aduna ayingbidadi hena mabu phataba tambirakpa oina thokri. Lekai koiba yaba koiro matungda sandhya yasinglakpa matamda ayingbi mayumda halaklami. Mapurebadi halaklamji madu ubada soramadi hondoksai. Imung sangluduna amuk thorai. Manemna ingkolda leiribadu ubada haireklami. Ima aikoigi dukmairaga thakiroidro. Lei mahal mamong nupina kaurakpududa onthoraktuna. Ima oibema nang noina tharo dukto imadi pot tharibase ongta loisingkigi. Kaino ima aidi ngamoroiko isana morama nungaitabane aingonda thabak hairakadu. Haima nang muna sangamdrabro pare ima adum tharage nang pot hazaruro. Adugane ima numidangi sakto loiraba kanto oina ai hawdokpiro potharukigi. Ayingbi asi hairamduna imungda sangki. Leimal karisu khanda mamong masangamde haibaduda tharibadu kona loisilage khanda imungi thabak tawnabu honakre. Ngayhak leibagadi yuhen mamasu mayumda halaklami. Mane imung sanglakpada mamana sak thongganaba tawdu leiramlibadu hek thengnabada. Ma namu nupidi. Yuhenba sakhongi thongzildagi leptuna hairakbani mamasu masagi khonjel tabada onthoraktuna hairai. Haima isa haledana nangbu ngayakta potharu sonya waramlani. Yuhen masangsingduna mamagi manakta oina phammi. Ma namu nupidi kadai jakrage. Imobudi kada laikibani masado khara nungaita male aduda imana pothajawro haidana changhankrabani. Kai oidano haise. Khangdine adudi imasu. Yuhenba karisu kanchinda hairai. Parishiba. Ado aikoigi kai sang thongi tawrino. Imausu masangamde haibaduda imana ne chamthong oina thongsilagi tawramlibani. Adudi ai mayanu semage ima sak thongalo. Ima adum tawragi isane nasaidagi thabak jalubagi waramgani ngayak potharuso. Ma kishuwadeba chak thoklogoina phajana potharagi. Lei mahal masagi mawong khangbana karisu makha taba hairudre. Yuhen mamana phanglakpa seladu mamada pisili lei mahalna. Ibunga haujikti isasu yungkai panba haibado oirabani. Aduna nangi senphamdo nangonda dabak thamjilo. Imaunasu magi awat apa lerek matamda sisinna jananaba. Ma chamane kadorage. Imadabu thamlasu engondabu leiraso. Yum palaklaba kaubanina sil changphamgi sangpham ngaktanine tholakadoribase aduna isana kutta sel leirabadi phaidana. Adu boirasu chapmanayema. Nasana phanglakpa khuding imada dum sinajage. Aduga aigi kutta leirasu hekta thuna loikidoini. Aduna imada thamjimbiyo. Tangai phadraba kanda imadagi dum lauge. Hoi. Adu ibunga nangi thabakto khara nganna halawne. Thengna mamna halakpado ima lepham khangde. Adugi mathakta luhoma kuijibani nangse imongna sunungairoi. Hoi baima nasa khangi thabaksina yada tawbani. Handaki pasiluriba migi thabaksi loibaga ngana dum halage. Leimahal sak loiraduna masanupada yengduna hairei. Salo imaudo kaubiruro saksu loirei.
ꯑꯌꯤꯡꯕꯤꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯖꯤꯟꯈꯤꯕꯗꯨ ꯀꯥꯎꯔꯗꯨꯅ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯁꯤꯜꯂꯗꯨꯅ ꯍꯧꯒꯠꯈꯤ꯫ ꯂꯩꯃꯍꯜ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ ꯃꯃꯧ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯈꯤꯕꯗꯨꯅ꯫ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯂꯦꯞꯇꯅ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃꯁꯨ ꯑꯌꯤꯡꯕꯤꯗꯨ ꯃꯅꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯊꯛ ꯊꯣꯡꯕꯅꯤ ꯀꯥꯎ ꯃꯈꯩ ꯉꯥꯡꯂꯤ꯫ ꯏꯃꯥꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯦ꯫ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯔꯣ? ꯏꯃꯥꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯊꯕꯛ ꯈꯨꯗꯤꯡ ꯊꯥꯡꯖꯤꯜꯂꯤꯕꯁꯤꯕꯣ? ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯌꯤꯡꯕꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯅꯝꯕ ꯇꯧꯕꯁꯤꯗ ꯏꯁꯧ ꯂꯥꯡꯂꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯂꯩꯃꯍꯜꯗꯤ ꯃꯁꯥꯗꯣ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯗ ꯃꯈꯩ ꯃꯉꯣꯟꯗ ꯊꯕꯛ ꯂꯣꯏꯅ ꯇꯧꯍꯜꯂꯤ ꯃꯇꯥꯒꯨꯝ ꯏꯁꯧ ꯂꯥꯡꯂꯤ ꯂꯩꯃꯍꯜ ꯇꯞꯅ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯁꯦ ꯍꯟꯗꯛꯇꯤ ꯏꯁꯥ ꯉꯝꯗꯕꯁꯦ ꯍꯦꯜꯂꯛꯄꯒꯤ ꯏꯃꯧꯗ ꯑꯗꯨꯛ ꯇꯧꯍꯟꯕꯅꯤ꯫ ꯏꯃꯧꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯈꯔꯁꯤ ꯇꯧꯕꯗ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ? ꯏꯃꯥꯒꯤ ꯋꯥꯁꯤꯗꯤ ꯀꯩꯅꯣꯝꯃꯅꯤꯅ ꯍꯥ? ꯑꯩꯁꯦ ꯐꯠꯇꯕꯤꯅꯦ ꯇꯥꯍꯜꯂꯤꯁꯦ ꯏꯃꯥꯒꯤ ꯋꯥꯉꯥꯡꯗꯨꯅ꯫ ꯅꯠꯇꯦ, ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯒꯦꯈꯟꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯗꯤ ꯀꯨꯝꯂꯩꯅ ꯆꯦꯟꯕꯤ ꯅꯪ ꯁꯦꯟꯅꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕꯁꯨ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯑꯩꯅꯗ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅꯦ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣ ꯉꯝꯖꯗ꯭ꯔꯕꯗꯣ꯫ ꯃꯍꯧ, ꯏꯃꯥꯁꯨ ꯏꯁꯥ ꯉꯝꯂꯤꯉꯩ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨꯅꯦ ꯑꯗꯨꯝ ꯇꯧꯔꯤꯕꯗꯨꯅꯤ꯫ ꯏꯃꯥꯅ ꯏꯁꯥꯃꯨꯛ ꯀꯟꯈꯠꯂꯛꯂꯕ ꯀꯥꯟꯗ ꯏꯃꯧꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯒꯦ꯫ ꯏꯁꯧ ꯇꯧꯔꯅꯨ, ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦꯀꯣ꯫ ꯏꯃꯥꯅ ꯁꯥ ꯉꯝꯒꯦꯔꯥ ꯉꯝꯃꯣꯏꯒꯦꯔꯥ ꯑꯩꯗꯤ ꯈꯪꯗꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯏꯃꯥꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯗꯤ ꯊꯣꯛꯑꯦ꯫ ꯀꯨꯏꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯨꯞꯅꯣꯡ ꯌꯦꯡꯁꯤꯜꯂꯤꯉꯩꯗꯅꯦ ꯂꯩꯀꯥꯏ ꯀꯣꯏꯗꯕ ꯉꯥꯏꯍꯥꯛꯇ ꯀꯣꯏꯔꯨꯈꯤꯒꯦ꯫ ꯂꯩꯃꯍꯜ ꯃꯃꯧꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯊꯃꯣꯏ ꯀꯥꯏꯅ ꯌꯦꯡꯖꯍꯧꯏ꯫ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯛꯇꯨꯅ ꯂꯩꯃꯥꯏꯗꯨꯗ ꯐꯝꯊꯩ꯫ ꯂꯣꯛꯁꯨ ꯈꯨꯕꯗ ꯃꯊꯕꯥꯛ ꯑꯗꯨ ꯅꯥꯔꯕꯅꯤ꯫ ꯂꯩꯃꯍꯜ ꯂꯣꯛ ꯑꯗꯨ ꯈꯨꯗꯣꯛꯇꯨꯅ ꯃꯊꯟꯇ ꯑꯃꯨꯛ ꯈꯟꯖꯩ꯫ ꯃꯁꯤꯔꯥ ꯏꯃꯧ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ? ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯀꯔꯤ ꯄꯥꯞ ꯂꯪꯁꯤꯜꯂꯨꯕꯅꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯑꯣꯠꯂꯤꯕ? ꯑꯁꯨꯛ ꯋꯥꯈꯜ ꯊꯦꯟꯕ ꯏꯃꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯐꯅ ꯉꯥꯡꯖꯩ ꯇꯧꯔꯕꯁꯨ ꯃꯥꯅ ꯇꯥꯕꯤꯒꯗꯕ ꯂꯩꯇ꯭ꯔꯦ꯫ ꯃꯅꯦꯝ ꯑꯩꯕꯨ ꯃꯥꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥꯃꯛꯅꯤ ꯈꯟꯕ ꯉꯝꯗꯦꯗꯀꯣ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯌꯤꯡꯕꯤ ꯊꯔꯣꯁꯪꯕꯤꯒꯤ ꯃꯅꯥꯛꯇ ꯄꯣꯠꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯔꯣꯁꯪꯕꯤ ꯑꯌꯤꯡꯕꯤ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ꯫ ꯑꯌꯤꯡꯕꯤ, ꯅꯪꯕꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯏꯔꯣ? ꯀꯨꯏꯔꯦꯅꯦ ꯎꯈꯤꯗꯕ꯫ ꯑꯌꯤꯡꯕꯤ ꯆꯪꯁꯤꯟꯗꯨꯅ ꯊꯔꯣꯁꯪꯕꯤꯒꯤ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯦꯅꯥ ꯍꯦꯛ ꯇꯥꯏꯗꯩꯅꯦ꯫ ꯑꯗꯣ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯊꯣꯔꯛꯇ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯣꯏ, ꯌꯨꯝ ꯑꯗꯨꯗꯅꯦ ꯀꯨꯝꯂꯩꯅ ꯆꯦꯟꯕꯤ ꯁꯤꯌꯨ ꯌꯥꯗꯕꯤ ꯑꯃ ꯂꯩꯗꯅ, ꯁꯤꯌꯨ ꯌꯥꯗꯕꯤ ꯑꯃ, ꯃꯗꯨꯗꯣ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯩꯅꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯒꯦ ꯁꯪꯕ ꯅꯠꯇꯦꯗ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯕ꯭ꯔꯣ ꯅꯪꯅ ꯊꯣꯔꯛꯏꯁꯤꯕꯣ? ꯀꯗꯥꯏꯗꯤ ꯐꯕꯅꯣꯏꯅꯦ? ꯂꯥꯏꯅ ꯄꯥꯝꯗꯕꯒꯤ ꯁꯤꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯁꯤꯒꯦꯗꯤꯅꯦ ꯅꯥꯟꯅ ꯁꯤꯕ ꯌꯥꯔꯕꯅꯤ꯫ ꯃꯤ ꯑꯣꯠꯇꯨꯅ ꯑꯗꯨꯃꯛ ꯍꯦꯛ ꯂꯩꯔꯤꯃꯤ꯫ ꯑꯗꯨꯗꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯊꯕꯛ ꯄꯨꯝꯕꯁꯦ ꯇꯧ ꯍꯥꯏꯗꯨꯅ ꯈꯠꯅꯔꯝꯂꯒ ꯊꯣꯔꯛꯏꯁꯤꯅꯤ꯫ ꯑꯗꯨꯅꯤ ꯍꯦꯛ ꯐꯩ, ꯈꯔꯁꯨ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯏꯅꯦꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯛꯑꯝꯒꯅꯤꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯆꯨꯝꯃꯤ ꯏꯅꯦꯅ ꯍꯥꯏꯕꯗꯣ꯫ ꯃꯆꯥꯅꯨꯄꯥ ꯂꯩꯔꯒꯅ ꯍꯦꯜꯂꯤ ꯅꯥꯁꯤꯟꯅꯕꯁꯨ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯀꯩꯁꯨ ꯇꯧꯗ ꯂꯩꯔꯝꯕꯗꯨꯕꯨꯅꯦ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯂꯥꯛꯄꯒ ꯀꯣꯛ ꯉꯥꯎꯏꯒ ꯆꯤꯛꯏꯒ ꯂꯦꯡꯏꯒꯅ ꯈꯨꯠꯁꯤꯟꯅꯕꯗꯅꯦ ꯑꯩꯗꯤꯅꯦ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯕ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯉꯣꯟꯗꯁꯨ ꯌꯦꯠꯇꯕ ꯀꯣꯛ ꯍꯦꯛ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯌꯥꯗ꯭ꯔꯣ? ꯑꯌꯤꯡꯕꯤ ꯌꯥꯝ ꯈꯪꯅꯤꯡꯅ, ꯏꯅꯦ ꯑꯗꯨꯕꯨ ꯑꯣꯏꯒꯗ꯭ꯔꯣ? ꯀꯔꯤꯒꯤ ꯑꯣꯏꯗꯅꯦ? ꯑꯣꯏꯕ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯇꯧꯒꯦꯅꯕꯨ ꯇꯧꯔꯗꯤꯅꯦ ꯑꯣꯏꯊꯣꯛꯇꯕ ꯉꯝꯗꯕ ꯂꯩꯇꯦꯀꯣ꯫ ꯑꯗꯣ ꯍꯥꯠꯂꯒꯁꯨ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯇꯅꯕ ꯑꯃꯕꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ꯫ ꯋꯥ ꯑꯃ ꯂꯩꯌꯦ, ꯑꯗꯨ ꯅꯪꯕꯨ ꯌꯥꯒꯗ꯭ꯔꯣ? ꯀꯩ ꯋꯥꯅꯣ ꯏꯅꯦ? ꯍꯦꯛꯇ ꯍꯥꯏꯌꯣ꯫ ꯑꯇꯩ ꯅꯠꯇꯦ, ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯌꯦ꯫ ꯃꯍꯥꯛꯅ ꯉꯝꯗꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯃꯥꯒ ꯇꯥꯟꯅꯔꯒꯅꯦ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯗꯨꯅ ꯅꯪꯒꯤ ꯅꯅꯦꯝ ꯑꯁꯦ ꯉꯥꯎꯍꯜꯂꯁꯤꯔꯣ? ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯣꯡ ꯅꯤꯅꯤ ꯐꯥꯅꯅꯦ ꯌꯨꯝꯗ ꯂꯩꯔꯔꯣꯏ꯫ ꯉꯥꯎꯔꯕꯅꯤꯅ ꯁꯣꯔꯣꯛ ꯇꯥꯔꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯊꯤꯕ ꯈꯪꯂꯔꯣꯏ꯫ ꯁꯤꯔꯤꯔ ꯍꯤꯡꯂꯤꯔꯁꯨ ꯈꯪꯂꯔꯣꯏꯗꯅ꯫ ꯃꯆꯥꯅꯨꯄꯥꯁꯤꯅꯁꯨ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯃꯥꯁꯦ ꯁꯦꯟꯅꯖꯗꯨꯅ ꯂꯩꯕ ꯉꯝꯒꯗꯣꯔꯤꯒꯦ? ꯑꯌꯤꯡꯕꯤ ꯋꯥꯈꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯒ ꯃꯁꯤꯅ ꯐꯔꯅꯤ ꯈꯟꯗꯨꯅ, ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯑꯗꯨꯕꯨꯅꯦ ꯁꯦꯜꯗꯤ ꯈꯔ ꯆꯪꯒꯅꯤꯀꯣ꯫ ꯑꯩꯒꯤꯁꯨ ꯅꯪ ꯈꯔꯗꯤ ꯄꯤꯕ ꯇꯥꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ, ꯑꯩꯅ ꯂꯣꯏꯅ ꯋꯥꯠꯇꯅꯕ ꯇꯧꯔꯛꯀꯅꯤ꯫
ꯏꯅꯦꯒꯤꯁꯨ ꯈꯪꯅ ꯑꯩꯅ ꯄꯤꯒꯅꯤ ꯇꯧꯕꯇꯕꯨ ꯊꯕꯛ ꯑꯗꯨꯗ ꯁꯣꯏꯍꯜꯂꯛꯀꯅꯣ ꯍꯣꯏ ꯍꯣꯏ ꯏꯅꯦꯅꯦ ꯃꯥꯒ ꯑꯃꯨꯛꯇ ꯄꯥꯎ ꯐꯥꯎꯅꯔꯛꯈꯤꯒꯦ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯀꯥꯗꯤ ꯎꯅꯁꯦ ꯍꯥꯏꯔꯛꯀꯅꯤ ꯏꯅꯦ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯑꯌꯤꯡꯕꯤꯁꯨ ꯍꯜꯂꯛꯏ ꯂꯩꯃꯍꯜ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯌꯨꯍꯦꯟꯕꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯕꯨ ꯂꯩꯃꯍꯜ ꯃꯁꯥꯗ ꯐꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯖꯤꯜꯂꯝꯃꯤ ꯌꯨꯍꯦꯟꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯗꯤ ꯉꯥꯡꯊꯣꯛꯇꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯔꯣꯁꯪꯕꯤꯒ ꯑꯌꯤꯡꯕꯤꯒꯁꯨ ꯊꯔꯣꯁꯪꯕꯤꯒ ꯇꯤꯟꯅꯩ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯤ ꯂꯩꯈꯝꯇꯣꯟꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯂꯩꯈꯝꯇꯣꯟ ꯎꯅꯈꯤꯗꯕ ꯀꯨꯏꯔꯕ ꯃꯇꯥ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤ ꯂꯩꯈꯝꯇꯣꯟꯅ ꯊꯔꯣ ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗꯕꯁꯦ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯂꯩꯈꯝ ꯑꯩꯁꯦ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯋꯥ ꯑꯃ ꯂꯩꯗꯨꯅ ꯂꯥꯛꯏꯕꯅꯤ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯑꯗꯣ ꯃꯥꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯅꯤ ꯃꯃꯤꯡꯅ ꯑꯌꯤꯡꯕꯤ ꯀꯧꯏ ꯃꯥꯒꯤꯅꯤ ꯅꯪꯒ ꯋꯥ ꯇꯥꯟꯅꯕ ꯂꯥꯛꯏꯁꯦ ꯑꯣ ꯑꯗꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣꯗꯅ ꯊꯔꯣ ꯁꯪꯕꯤ ꯂꯩꯈꯝꯇꯣꯟꯗ ꯑꯌꯤꯡꯕꯤꯅ ꯄꯥꯝꯂꯤꯕ ꯇꯧꯅꯤꯡꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯔꯝꯃꯤ ꯂꯩꯈꯝꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯂꯩꯈꯝꯇꯣꯟ ꯑꯩꯒꯤ ꯍꯩꯅꯖꯈ꯭ꯔꯕꯅꯤꯗꯣ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯇꯧꯒꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤꯗꯤ ꯈꯪꯅ ꯄꯤꯕ ꯇꯥꯕ ꯑꯌꯤꯡꯕꯤꯅ ꯏꯃꯥ ꯃꯥꯏꯕꯤ ꯑꯩ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯇꯥꯎ ꯍꯥꯏꯖꯔꯣꯏ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯄꯤꯖꯒꯦ ꯑꯩꯒꯤ ꯋꯥꯗꯨꯗ ꯁꯣꯏꯍꯟꯕꯤꯒꯅꯨ ꯂꯩꯈꯝꯇꯣꯟꯅ ꯑꯗꯨꯇꯅꯤ ꯑꯩꯅ ꯇꯥꯅꯤꯡꯕꯁꯨ ꯑꯗꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯍꯣꯔꯦꯟ ꯍꯦꯛꯇ ꯊꯕꯛꯇꯣ ꯍꯧꯔꯒꯦ ꯑꯗꯨ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯗꯤ ꯊꯕꯛꯇꯣ ꯃꯆꯤꯠ ꯃꯆꯤꯠ ꯇꯧꯕ ꯄꯥꯝꯖꯗꯦ ꯍꯣꯔꯦꯟ ꯇꯧꯔꯤꯉꯩꯗ ꯄꯨꯟꯅ ꯍꯦꯛꯇ ꯇꯧꯕꯤꯔꯣ ꯂꯩꯈꯝꯇꯣꯟ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯃꯨꯛꯇꯪꯗ ꯄꯨꯟꯅ ꯇꯧꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯏꯅꯦ ꯅꯪꯕꯣ ꯆꯤꯟꯗꯕꯨ ꯂꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯏꯒꯤ ꯊꯕꯛꯇꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯍꯦ ꯍꯥꯏꯔꯒ ꯇꯣꯛꯄ ꯌꯥꯗꯦ ꯏꯁꯥꯗ ꯍꯟꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯏꯁꯥꯒꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯄꯥꯝꯕꯩ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯃꯥꯏꯕꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯪꯏ ꯍꯣꯏꯁꯦ ꯅꯪꯅ ꯊꯨꯅ ꯄꯥꯝꯂꯒꯗꯤ ꯑꯩ ꯂꯥꯏꯔꯣꯟ ꯑꯀꯟꯕ ꯑꯃ ꯁꯣꯜꯂꯒꯦ ꯇꯧꯕꯇꯕꯨ ꯃꯗꯨ ꯍꯦꯛ ꯄꯥꯟꯈꯤꯕ ꯃꯤ ꯑꯗꯨꯗꯤꯅꯦ ꯈꯨꯗꯛ ꯑꯗꯨꯗꯒꯤ ꯍꯧꯅ ꯋꯥꯈꯜ ꯆꯣꯏꯔꯒꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤꯁꯨ ꯇꯦꯟꯒꯅꯤ ꯑꯌꯤꯡꯕꯤ ꯍꯔꯥꯎꯅ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯃꯗꯣ ꯏꯃꯥꯅ ꯇꯧꯕꯤꯗꯕ ꯌꯥꯗꯦꯀꯣ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯁꯤ ꯄꯥꯝꯂꯕꯅꯤꯅ ꯍꯣꯔꯦꯟ ꯍꯦꯛꯇ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄꯤꯔꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯟꯅꯅꯦ ꯁꯦꯜ ꯂꯣꯏꯅ ꯄꯤꯊꯣꯛꯄ ꯃꯊꯧ ꯇꯥꯏꯀꯣ ꯑꯌꯤꯡꯕꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤ ꯏꯃꯥ ꯃꯥꯏꯕꯤ ꯁꯤꯅꯤ ꯌꯥꯔꯗ꯭ꯔꯥ ꯁꯦꯜ ꯃꯌꯥꯝꯗꯨ ꯎꯕꯗ ꯂꯩꯈꯝꯇꯣꯟꯗꯤ ꯃꯃꯤꯠ ꯑꯗꯨ ꯊꯛꯂꯤ ꯑꯗꯨꯕꯨ ꯌꯥꯝꯗꯤ ꯍꯥꯏꯅꯤꯡꯕꯒꯤ ꯃꯇꯥꯒꯨꯝ ꯏꯕꯦꯝꯃ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯈ꯭ꯔꯕ ꯊꯕꯛꯅꯤ ꯄꯥꯟꯗ ꯂꯥꯛꯇꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ ꯍꯣꯔꯦꯟ ꯑꯩꯅꯅꯦ ꯊꯧꯗꯣ ꯍꯦꯛ ꯄꯥꯡꯈꯤꯕꯒ ꯈꯪꯂꯅꯤ ꯊꯥꯖꯗ꯭ꯔꯒꯁꯨ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯊꯦꯡꯕ ꯏꯁꯤꯛ ꯍꯨꯜꯂꯛꯄ ꯃꯇꯝꯗꯅꯦ ꯑꯗꯨꯝ ꯌꯦꯡꯂꯣ ꯑꯗꯨꯅ ꯅꯪꯅ ꯄꯤꯔꯤꯕꯁꯦ ꯈꯔ ꯈꯖꯤꯛꯇꯤ ꯀꯧꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯩ ꯁꯦꯜ ꯑꯣꯏꯅ ꯌꯧꯖꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯀ ꯈꯨꯗꯣꯞꯀꯁꯦ ꯂꯧꯕꯤꯍꯧꯔꯣ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯔꯦꯟ ꯁꯣꯏꯕꯤꯔꯅꯨꯀꯣ ꯁꯣꯏꯔꯣꯏ ꯑꯩꯁꯦ ꯂꯩꯈꯝꯇꯣꯟꯅꯤ ꯑꯩꯅ ꯇꯧꯕ ꯉꯁꯤ ꯐꯥꯎꯕ ꯁꯣꯏꯕ ꯌꯥꯎꯗ꯭ꯔꯤ ꯑꯩꯅ ꯊꯥꯔꯛꯄꯗ ꯈꯨꯗꯛꯇ ꯄꯥꯟꯒꯅꯤ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯍꯣꯏ ꯍꯣꯔꯦꯟꯅꯦ ꯂꯥꯏꯊꯧ ꯇꯧꯔꯒ ꯈꯪꯂꯅꯤ ꯑꯌꯤꯡꯕꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯅꯕ ꯆꯪꯅꯈꯤꯔꯝꯃꯤ ꯌꯨꯍꯦꯟꯕꯗꯤ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯕꯒ ꯇꯨꯝꯈꯤꯔꯝꯃꯤ ꯂꯩꯃꯍꯜꯁꯨ ꯃꯁꯥꯒ ꯉꯝꯗꯕꯒ ꯇꯨꯝꯊꯕ ꯊꯦꯡꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯑꯍꯤꯡ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯏ ꯈꯟꯅ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯨꯗ ꯃꯥꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕ ꯑꯌꯤꯡꯕꯤ ꯇꯨꯝꯊꯈꯤꯕꯅ ꯈꯪꯂꯝꯗꯦ ꯑꯌꯤꯡꯕꯤ ꯇꯨꯝꯗꯨ ꯂꯩꯔꯤꯉꯩ ꯃꯄꯨꯔꯣꯏꯕꯅ ꯁꯨꯃꯥꯡꯗꯒꯤ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯃꯥꯁꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯃꯥꯅ ꯊꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯃꯅꯦꯅ ꯆꯦꯟꯈꯤꯒꯦ ꯇꯧꯕꯒꯤ ꯐꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯃꯗꯨ ꯊꯦꯡꯅꯩ ꯃꯊꯟꯇ ꯈꯟꯅꯩ ꯑꯣ ꯏꯃꯥ ꯑꯃꯥꯏꯕꯤꯗꯣ ꯍꯩꯕ ꯖꯥꯠꯅꯤꯅꯦ ꯌꯨꯍꯦꯟꯕ
ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯪꯗꯨꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯃꯪꯉ ꯂꯩꯗꯨꯕꯣ ꯏꯃꯥꯁꯦ ꯌꯨꯝꯗ ꯄꯨꯁꯤꯟꯅꯕ ꯇꯧꯁꯤ ꯑꯌꯤꯡꯕꯤꯁꯨ ꯆꯤꯡꯅꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯌꯨꯍꯦꯟꯕ ꯈꯪꯍꯧꯗꯅ ꯑꯣꯏꯔꯛꯂꯤꯕ ꯃꯃꯥꯒꯤ ꯃꯇꯧꯗ ꯃꯊꯃꯣꯏ ꯑꯗꯨ ꯋꯥꯖꯔꯤ ꯊꯕꯛꯁꯨ ꯆꯠꯄ ꯂꯦꯞꯄꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯑꯣꯡ ꯑꯗꯨ ꯈꯪꯂꯤ ꯐꯅꯤ ꯍꯥꯏꯕ ꯀꯧꯕꯁꯨ ꯀꯅꯥꯝꯇꯅ ꯍꯥꯏꯗ꯭ꯔꯦ ꯌꯨꯍꯦꯟꯕ ꯃꯊꯥ ꯁꯥꯅ ꯃꯪꯒꯣꯜꯒꯤ ꯗꯥꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯑꯌꯤꯡꯕꯤ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥ ꯀꯩꯗꯧꯕꯤꯔꯒꯦ ꯅꯨꯄꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯍꯪꯕꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯏꯃꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯦ ꯀꯃꯥꯏꯅꯅꯣ ꯉꯔꯥꯡꯗꯅꯤ ꯃꯆꯥ ꯑꯩꯒ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯇꯥꯟꯅꯕ ꯌꯥꯕ ꯑꯩꯈꯣꯏꯁꯨ ꯇꯥꯟꯅꯔꯤꯗꯅ ꯑꯗꯨꯕꯨ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯀꯧꯕ ꯀꯅꯥꯅꯁꯨ ꯍꯥꯏꯗꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯨꯜꯒꯤ ꯅꯍꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯥ ꯌꯨꯍꯦꯟꯕ ꯏꯅꯦ ꯂꯩꯃꯍꯜꯗꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯒ ꯂꯩꯍꯧꯏ ꯌꯨꯍꯦꯟꯕ ꯄꯥꯈꯠ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯥꯕꯨ ꯏꯃꯨꯡꯗ ꯂꯩꯍꯧꯕꯗꯥꯏꯅꯦ ꯑꯁꯤ ꯈꯟꯅ ꯅꯨꯄꯥ ꯅꯍꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯦꯜꯂꯛꯏ ꯃꯃꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯨꯍꯦꯟꯕ ꯋꯥꯈꯜ ꯑꯗꯨ ꯐꯨꯝꯕꯪꯅꯔꯦ ꯏꯃꯥ ꯏꯃꯥ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯆꯥ ꯑꯩꯕꯨ ꯀꯅꯥꯗ ꯁꯤꯟꯅꯕꯤꯔꯝꯕꯒꯤ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯏꯃꯥ ꯌꯥꯎꯗ ꯀꯔꯝꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯅꯆꯥꯒꯤ ꯀꯔꯤ ꯏꯔꯥꯡꯅꯣ ꯏꯃꯥꯅ ꯏꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯅꯆꯥꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯅꯪ ꯍꯜꯂꯛꯈꯣ ꯑꯩ ꯏꯃꯥ ꯌꯥꯎꯗ ꯂꯩꯕ ꯉꯝꯂꯣꯏ ꯏꯃꯥ ꯅꯆꯥꯗ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯔꯝꯗꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯤꯕ ꯏꯃꯥ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯒꯕ ꯅꯆꯥꯗ ꯏꯃꯥꯅ ꯅꯨꯡꯁꯤꯅ 이마기 부모하이나 ꯀꯧꯕꯗꯣ ꯑꯃꯨꯛꯇꯗꯤ ꯇꯥꯖꯒꯤ 이마 ꯅꯪꯕꯨ ꯍꯧꯒꯠꯂꯣ ꯀꯩꯗꯧꯕꯒꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯌꯤꯡꯕꯤ ꯍꯧꯖꯤꯛꯇꯗ ꯅꯨꯡꯉꯥꯏꯇ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯗꯦ ꯈꯨꯟꯖꯥꯁꯤꯡꯅ ꯇꯧꯗꯨꯅ ꯂꯩꯃꯍꯜꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯇꯧꯈꯤꯔꯝꯃꯤ ꯊꯔꯣ ꯁꯪꯕꯤ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯂꯩꯃꯍꯜꯒꯤ ꯑꯁꯤꯕ ꯍꯪꯕ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯑꯩꯗꯤ ꯊꯥꯕꯨ ꯊꯥꯖꯗꯦ ꯑꯁꯨꯛ ꯊꯨꯅ ꯄꯥꯟꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯃꯤ ꯏꯅꯦ ꯑꯩꯁꯨ ꯊꯥꯖꯗꯦ ꯃꯣꯏꯗꯥꯒ ꯑꯩꯒ ꯉꯥꯏꯍꯥꯛꯇꯅꯤ ꯅꯪꯉꯣꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯏꯃꯥꯗꯤ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯊꯣꯛꯇꯨꯅ ꯆꯠꯂ ꯃꯥꯜꯂꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯌꯤꯡꯕꯤꯗꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇꯦ ꯈꯟꯅ ꯋꯥꯔꯤ ꯁꯥꯔꯨꯕꯅꯤ ꯊꯔꯣ ꯁꯪꯕꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯌꯨꯍꯦꯟꯕ ꯏꯃꯨꯡꯗꯒꯤ ꯁꯥꯎꯅ ꯊꯣꯔꯛꯇꯨꯅ ꯋꯥ ꯑꯝꯇ ꯍꯥꯏꯗ ꯑꯌꯤꯡꯕꯤ ꯐꯨꯔꯝꯃꯤ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯩꯒꯤ 이마ꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯍꯟꯕꯤ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯩꯒꯤ 이마ꯕꯨ ꯅꯪꯅ ꯍꯥꯠꯂꯕꯀꯣ ꯑꯗꯨꯛꯅ ꯊꯃꯣꯏ ꯄꯤꯛꯄ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯁꯨ ꯂꯩꯃꯍꯜ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯕꯥ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯌꯥꯅꯨꯄꯥꯅ ꯃꯆꯥꯅꯨꯄꯤꯒ ꯈꯠꯅꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ 이봉아 ꯕꯦꯝꯃ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏꯕꯣ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯅꯦ ꯌꯨꯍꯦꯟꯕ ꯄꯦꯟꯗꯅ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯥ ꯍꯥꯏꯅ ꯀꯅꯥꯗꯁꯨ ꯀꯧꯔꯔꯣꯏ ꯑꯩꯒꯤ ꯏꯃꯥꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯠꯄꯅꯦ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯎꯗꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯊꯕꯥꯗꯤ ꯏꯉꯛꯉꯛꯏ ꯕꯦꯝꯃ ꯅꯪꯅ ꯀꯩꯗꯧꯔꯨꯕꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯌꯤꯡꯕꯤ ꯃꯃꯥꯗ ꯃꯥꯅ ꯇꯧꯈꯤꯕ ꯄꯨꯝꯕꯗꯨ ꯍꯥꯏꯔꯝꯃꯤ ꯊꯕꯥ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ ꯑꯗꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯪꯃꯛꯅ ꯇꯧꯔꯨꯔꯕꯀꯣ ꯑꯗꯨꯛ ꯐꯠꯇꯕꯗꯨꯕꯨ ꯀꯅꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅ ꯇꯧꯔꯤꯕ ꯑꯩꯒꯤ ꯏꯇꯥꯗꯣ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯅꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯅꯪꯅ ꯍꯥꯠꯅꯕ ꯑꯣꯏꯔꯕ ꯅꯪꯗꯤ ꯃꯤꯍꯥꯠꯄꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯃꯣꯏꯗ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯌꯨꯍꯦꯟꯕ ꯁꯥꯎꯅꯤꯡꯕꯅ ꯐꯥꯊꯕ ꯉꯝꯗ ꯃꯁꯥꯗꯨ ꯅꯦꯛꯂꯤ ꯅꯪꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯑꯩꯒꯤ ꯏꯃꯥꯗꯣ ꯍꯜꯂꯛꯈꯤꯗ꯭ꯔꯣ ꯅꯪꯗꯤ ꯑꯩꯅ ꯃꯄꯣꯛꯁꯤꯃꯒꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯅꯪ ꯑꯩꯒꯁꯨ ꯃꯔꯤ ꯇꯠꯅꯔꯕꯅꯤ
ꯉꯁꯤꯅ ꯂꯣꯏꯔꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯥꯏꯁꯤꯟꯅꯕ ꯌꯥꯔꯣꯏ ꯅꯆꯥꯅꯨꯄꯤꯁꯦ ꯄꯨꯗꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤ ꯂꯦꯞꯄꯤꯔꯛꯀꯅꯨ ꯊꯕ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯃꯥꯜꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯊꯕ ꯃꯃꯥ ꯃꯆꯥꯗꯤ ꯌꯥꯎꯍꯟꯈꯤꯗ꯭ꯔꯦ ꯌꯨꯍꯦꯟꯕ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯥꯅ ꯂꯩꯔꯛꯄ ꯆꯔꯩ ꯐꯤꯗꯨꯕꯨ ꯀꯠꯂꯤ ꯏꯃꯥ ꯅꯆꯥ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯁꯥꯅ ꯀꯧꯕꯁꯦ ꯏꯃꯥꯅ ꯅꯨꯡꯁꯤꯅ ꯈꯨꯝꯕꯤꯔꯔꯣꯏꯗ꯭ꯔꯦ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯨꯍꯣꯡꯂꯝꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯇꯠꯂꯝꯂꯣꯏꯀꯣ ꯏꯃꯥ ꯏꯃꯥꯒ ꯄꯥꯕꯒꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯐꯝ ꯑꯁꯦ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤꯗ ꯏꯃꯥꯅ ꯄꯥꯝꯖꯔꯝꯕꯗꯨꯕꯨ ꯅꯆꯥꯅ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯍꯧꯔꯒꯦ ꯏꯃꯥ ꯆꯍꯤ ꯀꯨꯝꯃꯨꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯏꯃꯥ ꯄꯥꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥꯅ ꯉꯝꯖꯕ ꯀꯠꯆꯔꯛꯀꯦ ꯅꯆꯥꯕꯨ ꯑꯗꯨꯃꯛ ꯁꯦꯟꯅꯕꯤꯌꯨꯀꯣ ꯏꯃꯥ ꯋꯥꯔꯤ ꯑꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒ ꯅꯨꯡꯁꯤꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯗꯨ ꯃꯧ ꯂꯥꯛꯂꯕ ꯀꯥꯟꯗ ꯏꯃꯨꯡ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯗꯨꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯇꯥꯛꯂꯤ ꯃꯁꯤꯅ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯍꯥꯏꯖꯕ ꯅꯠꯇꯦ ꯌꯥꯎꯔꯤꯕ ꯈꯔ ꯑꯁꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯌꯨꯍꯦꯟꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯝꯂꯝꯕ ꯌꯨꯝꯐꯝ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯈꯔ ꯁꯨꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯈꯤꯔꯝꯗꯦ